आकाशवाणी इम्फाल Nganthoi na pau pajari ahanbada maruiba pau Pradhanmantri Narendra Modi na ngasi Madhya Pradesh ta satuna Bhopal gi Rani Kamlawati Railway Station da Vande Bharat Express ki train mangalam thagani Imphal West Imphal East ki oina ngasi yukpung manga dagi numidang pung 8 phawba curfew komthokli Assam da nongchubagi sang hantharakpadagi ising isaw gi phibam khara fagalakle amasung Tripura da haukiba sahida police na ganja kilogram 68 rom phagatki Pradhanmantri Narendra Modi na ngasi Madhya Pradesh ta satuna Bhopal gi Rani Kamlawati Railway Station da Vande Bharat Express ki train mangalam thagani train sing adudi Rani Kamlawati Jabalpur Vande Bharat Express Khajuraho Bhopal Indore Vande Bharat Express Margaon Mumbai Vande Bharat Express Dharwar Bengaluru Vande Bharat Express amasung Hatia Patna Vande Bharat Express ne masiga loinana Goa Bihar amasung Jharkhand ihan hanba oina Vande Bharat Express train selagani Pradhanmantri na Twitter da thagatpa warolamada hai Madhya Pradesh ta mahangna thorom ani saruk yagani ahanbada mafam adugi BJP karmi singa unaduna Mera Booth sabse strong thorom yaugani ani subada Vande Bharat train singlam thagani Amaromda Pradhanmantri na video conferencing ki khuthangda Ranchi dagi Patna phawba chengadaba Vande Bharat Express train ngasilam thagani Bihar amasung Jharkhand Rajya ani si samnagadaba Vande Bharat Express ki ahanba train asi Ranchi dagi Patna phawba pung 6 lom changna yauhanba ngamlagani masina lamkoiba mioi mahiroi amasung karbar wala sing kanaba phanghalagani Imphal West Imphal East ki oina ngasi ayukpung 5 dagi numidang pung 8 phawba curfew komthokli Bisnupur jila da ngasi ayukpung 5 dagi numidang wairam pung 6 phawba curfew komthokli Kaksing jila gi oina ngasi ayukpung 5 dagi numidang wairam pung 5 phawba curfew komthokli adubu jila asigi serokdadi curfew komthokpagi wafam leite Thoubal jila gi oina ngasi ayukpung 5 dagi numidang pung 9 phawba curfew komthokli Manipur da hojik oiriba phibam ase athoba matamda loisinduna santi hanjil hannabagi damak Hiangthang Lairembida miyamna pujagi thorom amang asi pangthokre Hiangthang Lairembi Development Seva Committee na sinba lai khurumbagi thorom aduda Mukhyamantri Nongthomam Birengi loinabi Nongthombam Ongbi Hiainu saruk yakhi Lakliba Idul Azha gi thorom yamna samna pangthokpinaba Phawakchau Mitai en Mitai Pangal Peace Committee na appeal tawri Serolamada committee asina Manipur da thokliba Santi leitriba awaba taraba singa sigi khallaga handaki oinadi Eid ki namaz pangthokpa amadi Qurbani tawba asidagi ahenba tei thabak thorom sing amata pangthokpiganu haina appeal tawrakli Assam da nong chubagi sang hantharakpadagi ising chawgi phibam khara fagalakle Rajya dugi revenue circle kulhumdoi gi khungang chamnga humphumdoi gi mioi lak ama lising 55 hojik sui chawgi awaba mayoknari isaw number moiduna Barpeta jila da mioi ani sikhre Rajya Sarkar na tongan ba relief camp sing thingjinkhre adumakpu relief camp 18 di hojik su hangli Assam State Disaster Management Authority gi matungina Rajya dugi tongan ba ising na thumjinkiba jila singi lambi thongna chingba atai infrastructure sing sauna amangata thokhalle Med Department na Uttarakhand Himachal Pradesh Kha thangba Uttar Pradesh Nongpok thangba Rajasthan Chhattisgarh Vidarbha amasung Konkan orange alert lauthokre Senior Scientist IMD RK Jenamani na Akashvani da hai haukiba pung 13 asida Himachal Pradesh da akanba nong chukhi masina Rajya dugi mahausa gi punsi da sauna kaiba pire National Highway yauna lambi marfu humdo ising thumjin khiduna lambi phauna ba yadre sasanam sungari kya ising senthakre lanthum kya su amang ta thokle tabiri ba pause Akashvani Imphal dagini Tripura da haukiba sahida police na ganja kilogram 68 rom phagatki Akashvani Agartala ga wari sanabada Inspector General of Police Crime L Darlong na hai police na Narcotics Control Bureau amasung DRI yauna atai central agency singa khusam naduna nisagi polam sing manghanaba lepalaitana honari mahangna hai awang nongpok rajya singi manungda nisagi polam sing khwaidagi yamna phagatpa amasung manghanbada Tripura na khwaigi makokta leiri Sri Darlong na hai drug lana sizinabana piba saithengi matangda miyamda bhab tahanaba Tripura police na school amasung college ki mahiroi sing yauna naha singi tongan ba thorom kya silli Meghalaya ki Mukhyamantri Conrad K Sangma na Rajya du da drug thengnaba
Drug Reduction Elimination amasung Action Mission Dream ngarang haudokhre. International Day Against Drug Abuse amasung Illicit Trafficking ga mari lenana Silongda Raja Police amasung Social Welfare Vibhag na sindona pangthokiba thoramda Drug Free oiba raja ohenaba pandamda mission adu haudokhibani. Thoramadu Sri Sangmana Drug lana sizinabana sizinariba miyoi adu manghanba tanatana imung manung amasung samajda piriba saithegi matangda wangangki. Afaba khunai ama semgatnaba honabada nahasingna lawriba maruoiba thodang asigi yanglaga drug ki samesya asi thengnaba kanglup khudingmakna punna honaminabagi tangai fadaba lei haina Mukhyamantri na makha tana phongdokhi. Hyderabad Customs na raijadu da lupa koti sani marfudara manga romgi mamal oigadaba tongan ba nisagi potlam kilogram 9,996 lom ngarang manghankre. Nisagi potlam sing adu Directorate of Revenue Intelligence Hyderabad DRI amasung Hyderabad Customs na tongan ba mafam singdagi fagatkhibani. Nisagi potlam sing adu Nasa Mukta Bharat Pakhwara amasung Say No to Drugs campaign gi makhada International Day Against Drug Abuse and Illicit Trafficking numit ka mari lenana manghankibani. Nagaland da ahanba HIV-1 viral load laboratory Kohima gi Naga Hospital Authority da hangdokre. Raijadu gi Health amasung Family Welfare Vibhag ki Commissioner amasung Secretary loinana Nagaland State AIDS Control Society gi Chairman su oiriba Y ki Kheto Semana hai laboratory se hangdokpana HIV ga sagona na hingliba miyoi sing layeng-bada asoba mateng oiragani. Haujik raijadu da chaurakna miyoi 12 sani marfudara rom HIV ga sagona na hingli. Masigi mathakta miyoi kya ama test tawdana leiri. Sri Semana hai leba asigi manungda HIV positive oiba miyoi khwaidagi yamna leiba raija singi manungda Nagaland ani subada leiri. Kendrana senba sahi asigi oina raija leibak asigi raija 13 Special Assistance to States for Capital Investment 2023 scheme gi makhada capital investment ki damak lupa koti 53,935 gi sanpham piba yare. Investment asigi makhada haksel siksha ithai lokhong water supply power lambi thong amasung railway na singba yauri. Thaurang asina raija singna matam sana sel thadanaba pandam thamli. Thaurang asigi makhada Jal Jeevan Mission amasung Pradhan Mantri Gram Sadak Yojana gi State Share gi senpham su pigani. Scheme asigi beneficiary raija sing adugi manungda Arunachal Pradesh, Bihar, Chhattisgarh, Goa, Mizoram, Sikkim amasung Nongchu Bengal na chingba yauri. Pakistan da handakta Sikh Kanglup ki miyoi singda attack chathakhiba adugi mayokta Bharatna Pakistan High Commission gi senior diplomat ama New Delhi da kaukhre. Pau kharan hai sahi asigi April amasung June thagi marakta Pakistan da Sikh singda attack tawbugi thodok mari thokhi amasung madubu Bharatna haksina lawi. Pakistan authority na hairiba thodok sing adu puksel sengna thijinbaga loinana madugi report Bharata khanghalakadabani haina Bharatna dabi tauri. Madugi mathakta Pakistan da masing yamjadaba Kanglup sing asoi angam thoktanaba lewa aduna matik chaba thabak lokhanaba su Bharatna hairi. SAF Football Championship ta ngasi Bharat ka Kuwait ka aroiba Group A gi match ta Bengaluru gi Sri Kanti Rabha Stadium da thengnaragani. Match asi numidang pung 3:30 da sanagani. Team animakna hojik phawbada point 3 phangduna semi-final gi dama qualify oikhre. Tournament asi da hojik phawbada Bharatna tongan ba match sing da Pakistan bu panjal mari ani da amasung Nepal bu panjal ani sino da maithi ba piduna ningthina sanari. Group A gi atopa match amada ngasi Pakistan ga Nepal ga sanagani. Match asi Bharat ki matam nungthil pung 3:30 da sanagani. Aroibada maroiba pau amuhana Pradhan Mantri Narendra Modi ngasi Madhya Pradesh ta satuna Bhopal gi Rani Kamlawati Railway Station da Bande Bharat Express ki train mangalam thagani. Imphal West Imphal East ki oina ngasi ayuk pung 5 dagi numidang pung 8 phawba curfew komthokli. Assam da nongchubagi sang hantharakpadagi ising isau gi phibam khara phagalakle amasung Tripura da hauki basahida police na ganja kilogram 9,9 rom phagatki paulojare.